Kuki Changhandabagi Khongjang Sogatnaba TNFO na Warif Lawkhre Foothills Naga Coordination Committee FNCC na Naga area da Kuki Sing Changhandabagi Khongjang Sangsilibasi Thingkhre Naga Foothills Organization TNFO na mapungfa na Sogatnaba Warif Lawkhre Thingkhre Naga Foothills Organization TNFO na thadorok cherol amada Organization asigi emergency meeting among asi pangthoktuna FNCC na jangsilib matam kaktaba khongjang asida mapungfa na sogatnaba warif lawre hairi loina na jangsilib khongjang asida Manipur da khundariba Naga furup khimioi amadi lup khudingmak na punna sogatminasi haina so appeal tawrakli Naga gi ipai puna thamlamba lam sokna German Tiger Road haina mingthonu na Kuki na lambi semba yaroi Naga gi lamsing da suspension of operations su group ki designated camp amadi training basing semgat pa yaroi Naga na khundaba mafam da popi thaba yaroi haiba demand tawduna Kuki Sing Naga area da changbada matam kaktana thingbagi khongjang asi tha asigi taraga nipan ge hingnungai dagi changsin bahaurakibani ngasi su Naga area da Kuki changba thingbagi khongjang chathaki chak thengi haibagi wahauda Bihar da leiba gaya gi nupa amana mamong nupi gi mamit kothkhre Tabada tu chungba thogdo ama oina Bihar gi gaya da makubok na mahaki chana naba matam chana pirakte haina sauduna mamong nupi gi mamit animak kothkhre mamong nupi adu mamit animak tangba yabagi phibam da leire haina phongdoragli madudagi hendoktuna mamong nupi adugi manaton su thangna lenkibani hairi thogdok pumna makok adugi chana thakna badu matam chana puthorakte haibagi wahogdagini crime adu chathaba loiraba matung makubok adu mayum thadoktuna chenkhre hairi amarom da thogdok thokfam adubu Koliba police station gi station in charge na phongdorak pada kupa marol amata phangkhide hairi gaya gi Rosanganj police area gi manung chanba itawa khungganga thodo du thokhibani soklaba nupi adu Lalo Devi kunthraga manga kawi mapuroi bana Rabindra Chaudhuri kawi haina station in charge Anusras na phongdokli mangna makha tarduna imung manungi miyoi singi maikai digi aiba natraga wahai oina report amata pirakpa leite hairi President rules hangdokpana solution purakpa yaroi President rules hangdokpana Manipur irangi solution purakpa yaroi waroisin puraknaba honabada maruoiba issue ahum haibadi free movement IDP sing masa masagi mayum hanjil hanba amadi lona yadaba mongda paiba nongmai sing khonggatnabagi matangda athuba matamda chapchaba resolution ama lawba mathau tai Indian Express ki pauda kumja 2023 gi May ahumdagi Manipur da thorakiba ethnic violence asi en birena luchingba leingak na waroisin ama purakpa ngamdabadagi chahi asigi February thada central leingak na Intervent tawduna Manipur da President rule thamki President rule haibasi constitutional machinery fail oirakpa matamda matam kharagi oina state governors talainaba mechanism amani President rule thamlibasi permanent solution natraga popular government amagi mahut sinnaba thawrang nate adubu hojik chathariba parliament ge nongjumi famasi da lenga ki maikai digi Manipur da thamliba President rule asi tha taruk amaga sangdoknaba parliament ge ya balongnaba thawrang torokpa sina President rule matam sangtharaga Manipur da mahosagi punsi da hanjilhanba ngamgani haibagi lengakta thajaba leibra haibasi wahang ama oiri Chahi asigi February 5 na nongthomam biren chief minister from thadokhraba matung tha aduma ki taraga humdoi dagi Manipur da President rule thamkhibani panbe abadi mamang chahi 2024 gi November tha da Jiribam district ta supnagi numi taraga ma thoini gi manung da nupi angang yaw na miyoi kungani thoi hat ki bathodok matung Manipur da yamna chauna mihan mipun chathabagi thabak sing lepkhre center na su Manipur da mausa gi punsi da hanjilakna ba mite amasung Kuki jo community gi tongan tongan Wari sanabagi thabak sing chathari pau sina makha tarduna hojik ki oina thubada darkar oiribasi issue ahum hana loisina bahona basini hariba issue sing adudi athuba matamda Manipur da free movement gi matangda yanaba purakpa ani subada IDP sing amu hanna khunda laita hanaba chapchaba thabak lokhatpa ahum subada mukna riba community ani gi marakta logi wangda paiba nongmai sing lokhatnaba chapchaba thabak lokhatpa haibasina oiri Community ani gi marakta tokhai tanabagi fibam ama leiribasi koknaba national amadi state highway sing da free movement lehelagana Haina chahi sigi March da Union Home Minister Amisana lauthokpa leikhrabasu free movement leiroi haina lauthokiba numit adumak tada lenga ki thawrang fail oiki Home Minister na lauthokiba wafam arema taraba matung da makata na center government na suspension of operations su sign tawnariba Kuki lalo loop singa wari sanaduna miyam amasung pochai puba gari sing free movement ohena bagi matang da wari sanabagi thabak chathari IDP sing amu hanna khunda laita hannaba thawrangi matangda Manipur gi hanagi chief secretary PK Singh na chahi asigi manungda IDP sing masa gi mayumda tangka ahum thokna ba hanjil halagani haina tha asigi angamba sarukta lauthokpa leikhre Manipur government gi home department gi matung ina ching amasung tamda hangba puna relief camp chani ga marfu henbada IDP lising yang ga taret Changja from lauduna leiri amarom da irang ase horakpa matamda ching amasung tamda leiba police station singi nongmai thampham-dagi lut tawkhiba yamlaba nongmai amadi maru sing lokhatnaba governor na akan mathabak lokhalaba su ngasi fawbada lut tawkhiba nongmai lising ahum romdi recover tawba ngamdana leiri Maraksida Manipur da popular government ama leitabana Manipur miyamna khudongchadaba amadi awaba kaya mayoknare haina miyamna kholau sing laubuga loinana athuba matamda Manipur da
Miyam gilenga ama lehenaba demand tauri marak sida haukiba tha khara sida mite amasung Kuki MLA singna Manipur popular government ama lehenaba gi akanba campaign chathaduna lagli amaramda Kuki MLA singna mite na luchingba anauba lenga ama lakadra haibigi matangda nungnangba amadi pamdaba leiriba fibam asida center lenga ki oina Manipur da President rule gi matam sangdokpa haibasina khwaidigi afaba khongthang ama oiri adubu Manipur da thuba matamda popular government ama lehenaba thabak lokhotpa haibasi khwaidigi maru oi haina su paw sina makhatari oja singi issue lengang na thuba da loichelu MP Bimol PR gi mayok ta house ta wangangani Yanglin saru oiriba education amadi health sector ani kairakpa matamda lamdam ama kaibaga manai lam masida lengang na ihenba mieng chunghaningi haina Lok Sabha gi MP Dr. Angumsa Bimol koi jamna phongdokhibaga loina na higher secondary school lecturer singi pifam thokpa talab Matam chana pithokta na thamjinba se oja singbu thawoidabani lenga ki mari leina ba authority na thuba da chatnaba yaba warusin purakadabani haina thamlakli ngasi kaisam thong top leirekta leiba MP Bimol gi yumda pangthokpam paumi singa unaba amada mahang na hai housing Manipur da thokliba issue kaya asigi mathakta lenga ki oja ayama chahi ama hena tolopi da bagi issue ama thorakpa si laibak thibani Kumja 2018 da laukiba lecturer sing 2022 da regular tahalaga 2023 gi April dagi regular gi tolop piragani haina notice thoklabasu ngasi fawba oja sing asigi thagi tolop pibidaba haibasi oja singi thamoida kari farongani haibasi mari leinaba singna khanthaningi mahang masamak so oja amoina horakpana oja amagi awaba khangi oja singna pen down strike changsin bagi paw tabada nungai taba fawi Lenga asina education asi kayam yamna soksile haibasi khangba mathau tai hojik leiriba lenga ki school ayamba fail oire lenga asina basic education asi thugaire haibaga chamanare haiki mangna makha tarduna lecturer singna pen down strike changsin ki basi makhoi gi khangba ngambagi pankhai loirakpadagi chatharakpa oigani haukiba matam kayadagi oja sing asina tolo fangdrabasu maheroi singbu takpi tambiduna lakhibani basic education kai kiba darabadi khunai asi mutharakani maram asina haukiba kumja 2022 da state cabinet na ware flow na regular ta hankraba lecturer chatruka ahum gi thauna lengak na thogat piu haina appeal tawki Mahang na high education amadi health sector ani asi da lengang hena mi eng changhaningi yanglen saru oriba ani asi kairakpa matamda lamdam ama kairakpa ga cham manai maram asina oja singi issue asi lengang na yengsilaga thuba da warosin purakna ba hona biu Manipur da hojik charang na balai haiduna sutungi yumbigi Khallaga oja singi leiriba issue asi khudakta loisinaba mari leinaba singna hona biu hiram asigi matangda union government gi mari leinaba ministry da wari sanaduna taksillamle haina phongdoki amarom da hojik lamdam asida tha taruk President rule thambagi matam loisilakpaga loinana house ta nauna tha taru amuk sangdoknaba pukhalakpada PR gi mayokta wangangani haiki security force na section tharong lokhatpadagi cha da 40 lo uba fangle authority oidaba mioi kharana ona taina ba haiba kaya yaure Hojik lamlai AC gi irang asina ka hena soalaba mafam sing haibadi sangram local kaune gi maikai da lo pari yangkhai humfugi changda lo panba ngamdana leiri chai asi hena lo uba ngamdana leiramlaba mafam khara percent rule lakpadagi changba ngamna leiramba mafam singi manungda chada 40 di security singna ngakpi senbi badagi changduna lo uba fangle haina Yangang Pokpi Authority Executive Member ama oibatan natana kokomi Yangang Pokpi branch ki president so oriba mainam open na phongdokre wafa masingasi email English Academy Yangang Pokpi da ipang na senduna pangthokiba free mega health camp ama da phongdokhibani mang hai chahi ani tha ani helaba irang sina ka hena soklaba mafam singi khunja sing paisa leitabana laing bangamdana leiram laba mioi kaya ngasigi free medical camp asina kanaba kaya piragani haina su phongdokhi ngasigi free medical camp adugi achoba thodang loriba ipaki president Khatri Mayum Somendro na haikibada ipaki oina chahi amagi manungda free medical camp asi marirak pangthoknaba pandam amaga loinana tongan be red zone ga nakna leiriba ka hena soklaba mafam sing asida leiriba khunja sing Maru oina sabungko khunau thamna pokpi sana sabi yengang pokpi amadi masigi akoibada leiriba khunja sing asigi awaba kharadang oiraba sukoknaba pandamda ngasigi mega health camp asi pangthokpani ngasigi health mega camp asida mateng panglakhiba mari leinaba khudingmak pusu thagatpa phongdokhi ngasigi ipangna sinduna pangthokiba free mega health camp aduda not AOC da leiba Dr. Helena I care gi staff sing amadi Dr. Helena Masayawna I gi oina ahum hangdoktuna tongan ba makhal gi mit kilayang chathakibaga loinana minor operation tawba amasung maduda changadaba chathok chasin amadi operation tawba lakliba mioi sing adugi chaba thakpa hidak langthakna chingba sing adusu Dr. Helena I care na loina puthokhi hairi Manipur da leiriba tongan ba love civil society organization kaya na mit kamari leinana mathau taraklabadi haibirau matam pumna maktamiyang gi mateng pangnaba sem saduna lei haina Dr. Helena na I care gi founder Dr. Helena na phongdokhi ngasigi mega health camp aduda
CMO Imphal East ki makhada lairiba tongan staff sing Gen Hospital ki staff sing na tongan department sing miyoi sing na saruk yakhi Delhi district manga combined force na sathakiba operation na nongmai marfu dara maru chatre kakun gani pan bhagat kre state si da santi thamnaba combined force na left na chatharak operation gi manung chana Delhi district manga dagi tongan mamakha gi nongmai marfu dara amasung maru chatre kakun gani pan bhagat kre police ki Pauna haribana fagalaba nongmai sing adudi AK series ki nongmai ahom M16 ama insas LMG ama insas rifle manga SLR Mari 303 rifle turret pistol kun carbine Mari rifle turret SBBL gun kun anti-riot gun ahom lethot gun ama DBBL gun ahom ball action gun taruk 2-inch mortar ahom amasung local map 5 gun ama grenade kun ngama thoi amasung 7.62 gi maru chahum ga marfu taraga mapan 5.56 gi maru chani ga kun gani pan 303 gi maru kunthra ga nipan 9mm gi maru kun ga humdoi.32 gi maru taruk HE mortar shell ama tube launching mapan IED taruk assault magazine kun ga ma thoi amasung wireless handset kun ga mari ni Police ki policy na makhata na haribana Bele district ki tongan mafam kaya da yamnaba nongmai amasung nongmai maru yamna dai polam kaya lot laga thammi haibagi akhanaba paw ama fangbadagi Imphal East Imphal West Thawbal Kakching amasung Bisnupur district ki chingnaba mafam kaya da Manipur police CRPF BSF army amasung Assam Rifles ki combined force na chathakiba operation da yamnaba khulai sing adu fagat pangamkhibani Manipur police ki maike digi state asida santi amasung tangdulai taba fibam puraknaba commitment amaga loina na thabak paikhaliba sida miyamna su cooperation PBU loina na chingnaba yaba polam sing amadi illegal arms sing leire haibagi paw leire badi manaknak police station na traga central control room da paw PBU state asida santi amasung tangdulai taba fibam puraknaba police na sigumba operation sing asi leptuna chathaki gani haina Manipur police ki DGP gi office na thadorok cherol amana hairi panbeya badi PR lakraba matung state asida June 13 combined force na Bele district manga dagi nongmai chahunga kun manga masigi matung July ahum amasung mari da Chingi district ahum dagi nongmai chani ga ahum amasung IED kontra aduga July 10 ga manga da Bele district manga gi tongan mamakha gi nongmai marfu ga taruk phagat pagi thodok laikhrabani tongan mafam dagi nupi lanmi ama yawno lal hoba ahum phagat kre security force ki kangbuna Manipur gi tongan mafam dagi lalolup ahum gi nupi lanmi ama yawna mioi ahum fare hari police ki pawasin hai tha sigi kun ga manga da RPF PLA gi nupi lanmi masagi mayum dagi fat ki farabi nupi adu oinam so mayai lekai dagi oinam Ranjita Devi Elias Irai Lemal kuntra ga nipan kawi mahak tongan be school singi transport association dukan sing amadi lalon itik tawba mioi sing dagi party gi sel khongat pada Chennai mangon dagi mobile handset ahum Aadhaar card ama sel sengbat khiba amadi khongat kadaba mioi singi phone number sing iba notepad ama su fagat ki hairi matamikan Canada na RPF PLA gi lanmi ama su Thawbal district dagi nongpok sengmai PS na konba Lairong Tel Petra area dagi fagat ki fagalaba mioi aduna wangjing SK laikai dagi ahan them Surjit Singh kun ngamapan kawi mahaklo adugi anoba lanmi sing khongat pa amadi yahan bada chenaba mioi ni haiba khangmangam le haina su police ki policy na haidi amaram da tha si kun ngamari da su security force ki kangmuna masagi mayum dagi KCP PWG gi lanmi ama su fare hairi faraba mioi adu salam mamang laikai dagi sorok khaibam inaucha Singh Elias Romesh kunifu ga taret kawi mangon dagi mobile handset ahum pan card ama demand letter manga KCP PWG gi amadi revenue officer RO gi sales stamp ani su fagat ki hairi Cherasi da Chorchanpur gi Siden village chatharakhiba operation da su khulai kya fagale hairi pausin hai operation adu da magazine yaw daba .22 gi rifle ama magazine ga kona ba 9mm carbine ama 9mm pistol ama SB rifle taruk 12 bore rifle ama ball action single barrel ama modify long range mortar pompi ama live pompi bomb ahum Bao Feng handset ani smoke grenade ama loinena immunization sing su fagat pangam ki hari su kangbu na miyam gilan thumlut tawba PR lenga na wathoksi NIA da sinaraga thigat hansi leibag asi da Mangjil thaba electronic media singi manung chaliba NDTV na Manipur ki matang da khwaidagi maruiba paw ama puthoraki paw adu Imphal da phongwa paw che kaya ama da lead story oina phongna rakhi ba paw adu di Kangpopi district ki manung da fawruga chaliba national highway 2 chauthok hanna balanai mioi dagilam lobagi pi khiba compensation gi senfam suspension of operation da yawba Kuki jogi UG kangbu amana cha da yankhai lauthokre haibasini yamna chawba scandal asida January basu group adu KNF kangbu asini haina maming palli Pausigi matung ina NISIDCL na semgadaba len anidagi mari onbagi project asigi dama package ahum thok na lanai mioi mayam amadagi lam launa ba compensation piki chawrang na lupa crore chahunga kun point yankhai gani thoi gi sanfam adu package ahum haibadi 4A 4B amasung 5A haiduna khaidui ahan ba package 4A asi tafo Kuki Village tagi dari Village pawbagi kilometer trying thoiga point nifuga mari sangba lambi asi paukthong na ba compensation gi senfam asi lupa crore 140.82 kai thoki mataw asum tawna 4B hariba sina diary dagi
Purao Pokpi Faubagi kilometer 12.39 Sangba lambi asigi lupa crore 102.90 kaithaki package 5A dana Purao Pokpi dagi Segmai Faubagi kilometer 10.70 Sangba lambi asigini masigi senfam na lupa crore 77.20 kaithoki hariba senfam sing asi kumja 2013 gi March 3 dagi kumja 2024 gi April Faubagi manung tangkak ahum dagi tadana compensation pi khibani yamlaba senfam sing asi kala kauba mioi ama Utam Thapa kauba mioi ama Sadmila Kipjen chingba mioi mari gi account transfer tauki lanai mioi dagi lam lobagi compensation haibasi mioi sing adugi personal account sing da mari lena badi puri commissioner na transfer taugadabani adubu senfam adu transfer tauringai gi mamangda KNF ki finance secretary na haiba jingbong Kipjen kauba mioi amana village chip sing yo khuthangda local council ge office ta lamapu sing adu kauhanki Kulai paiba kangbugi yathang matungina kaubo oibana makhoi loinamak lakhi mioi amamam tama kausilaga blank paper amamam da khuek lohokhi chinna phongdorakpadadi chada manga makhoina lobagini kanamata da haidokpa yaroi makhoina tawbada yenglakpa sing cherak pigani haina kihalaki haina su report tawri Pauche singna fonglakpagi matung inalam mapu sing aduna fangadaba compensation gi sanfam adu chada tangkhai ama KNF na lokre asiguma thogdo asigi matang da thijin biu haina lanai mioi mayam amana kangpokpi gi deputy commissioner da wakalakle haibasini Haujikti wafam asi public platform da laklabani na Manipur government na natroga India government na reaction logodagi haibasini Wathok asida victim oiriba miyam adudi Kuki terrorist sing aduna amuk soidana kaukhallaklagani kanana pauche da hapano kanana kangpokpi gi DC da waka cherol pisin bano haibadugi matang da chamjaraba mioi kaya ama ot nai birabani Tamthina minungsi yaudna phubiragani law and order ngakpa ngamdraba government ki machinery sing adudi thabak toba ngamloidaba micha miyam gi punsi kanba ngamloidabanina Kuki lalauba sing aduna haiba sing adu inkhibatabani makhoi bunamduna sengdo halakani compensation gi senfam pumna ma amatta watana fangi KNF ki kangbu na laukhiba laite namduna blank paper da khuek pian khibasu laite pauche da lana hapchilakpani haina che tholakani Maduga loina deputy commissioner da tharakpa waka che sing adu bunamduna laukho hankhigani asumna khubak mayai da sagun tauba Thoglagasu Manipur lengang na adum yenglaga leiba taribra namduna miyam dagi sel munduna lauraga nongmai maru amadi bom leisilaga maite dalandabada seasonary samna hairabada India government gi package sing Kuki lalawlup amana lauthoklaga mi hanpagi thabakta seasonary haibasi masina khudam oirabani KNF hairiba Kuki lalawba kangbu asi India government Manipur government ka maikei ahumgi oiba su khuek pinabada yauribani sugi ground rule da miyangi maral matpa amasung law na yadaba thabak tawrei haina yanakhraga hojik thoragliba pamdaba thodok sing sigi matang da lengang na kari action logadoribage Matang sida panjaning bawafam di kihan khanghan badagi miyam na sengdokche khiba taraga sulamgi compensation gi senfam lalawlup amana khaibok ama lokre haibasidi chunggadaba mali masimak chumbra natraga lanbra haibadu khangdokna batangai fadana CBI gumba independent body amada thigar hanba chungani achumbada yumfam oiba wafam oiragadi achumba kangbu adubu aranba tahanna bahona ba aduna hena ahakpa chairak pihan